ꯀꯀꯥꯒꯤ ꯃꯃꯥꯟꯅꯕꯅꯦ ꯀꯀꯥꯅꯤ ꯀꯀꯥꯗꯣ ꯁꯤꯒꯤ ꯀꯀꯥꯁꯤꯅꯦ ꯃꯣꯏꯗ ꯂꯥꯛꯄꯗ ꯈꯪꯅꯩꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯈꯨꯂꯥꯡꯒꯥꯡ ꯀꯧꯔꯕꯅꯤꯅ ꯃꯤ ꯂꯣꯏ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯦ Hi guys! mayam ngasidi yumda tholapagi video oidoinebako ado hojikse bus tongda ngairi pung kaya targe ai gari chidra hojikse si tongda ngairi mi loi hang haba aina di slipper do kakchabane ba aduga cancel tawre aduna sitter do ina chatle so adudi aigi hanba bus tagi yumda tholapu oidoinebako akoi size yaudebako inaw nupi ne heaven ne sayol ne akoi mari ne ko thoi ja aduna ado imanabi ga di thokmina doine ko moina train da lak doiba hayang airport da thengnarani adudi hanba bus tagi yumda thokani na video se makke adudi kham khadum namake ka aina hoji chatli se Patel Travels and Tour hai mogi kai maming ja hai tare ado yenga se mi di thi hang ado somna phomjir hang adum hangadi phanida hangadi ne mi pick up tawba chatnabane ado khoi di dum lakjare ba ko auto da ado hare myam now ni bi harau bana lore yum sa tore na adudi hote dum namake kai kai da kamai to ke chai ulake moi gi bus se AC ka kai lo yaw tu maina ahan bani ko ai ahan ba hoi ba gi dum namin udri bus maina AC yaw bus se mayam akoina tongiba bus se pung mangam khai gine buko mangam khai dai thobuduna airport ta pung kya da pung ani dai de yoni hai buko aduga koi flight na pung 3 kine buko duni tai jang wale hoje pung 3 ta da ngai haba tum da raga mi kap thola pura pung ta le nuai se na harau bra hayo manipur cha tor harau bra harau we mabu na thau je pum gai de chale ha ba tu hot pa ma le masak se on thi thi hi hi ban han gi slab farm gi biscuit to mayam pa me Heaven yam pa no cha biscuit come to biscuit mayam jise kayo ang khonje mo ko para thawin hora pore para thawin chari sayo ko ngau bra Heaven itu. Ada. Mayam hauzik se moi gi chak nung chabam male ko sugar and spice thabam leire asongi jiti kari haideno khangdre asongi jiti ado tu let us this is main tha thame asi si yore hai tare moi myam chak chak kumna ge khodi chadre myam hojik se heaven tum gare tu tumo na haina ga ne tumo su ya da bain da daga sida mi bra ai manin da khong do ne pham da ma le pham da sida mai sida uringam thungi du na ya pham da chai ba wai yam na chang akoi mari pula phamal pham me da angangi tonga na tire ka kya da adu du si do tu kuch heaven anga da bi da kenum pan ma gas sajing horga na do mai to le ice cream am di chaning bane anga je thana ma ka hukum tan awale ice cream adale zik da jab sal airport jau do le heaven hogatle hoji heaven hogatle heaven na wow mayam khoi lai da si bus da ne ba ko
ꯑꯦꯌꯔ ꯇ꯭ꯔꯥꯚꯦꯜꯁꯤꯗ ꯂꯥꯛꯏꯅꯦ ꯑꯗꯣ ꯑꯦꯌꯔꯄꯣꯔꯠ ꯌꯧꯔꯦ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯑꯣꯏꯅꯃꯛ ꯐꯖꯩ ꯃꯅꯨꯡꯗ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏꯗ꯭ꯔꯣ ꯂꯧꯊꯣꯛꯎꯕꯅꯗꯤ ꯐꯩꯍꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯍꯃꯗꯥꯕꯥꯗ ꯀꯩꯅꯣꯗ ꯂꯩꯔꯦ ꯑꯦꯌꯔꯄꯣꯔꯠ ꯃꯅꯨꯡꯗ ꯂꯩꯔꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯕꯦꯕꯤ ꯀꯦꯌꯔꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯅꯦ ꯐꯝꯕꯗ ꯁꯤꯒꯦ ꯇꯧꯔꯦ ꯑꯗꯣ ꯑꯃꯨꯛ ꯐꯝꯕ ꯌꯥꯕ ꯐꯝꯈꯩ ꯂꯥꯛꯑ ꯑꯃꯨꯛ ꯐꯝꯃꯦ ꯁꯤꯅꯤ ꯑꯉꯥꯡꯁꯦ ꯄꯣꯊꯥꯍꯟꯕꯅꯤꯗ ꯁꯤꯗ ꯅꯨꯡꯉꯥꯏꯗꯅ ꯍꯦꯚꯟ ꯍꯥꯏ ꯇꯧꯔꯣ ꯍꯦꯚꯟ ꯍꯥꯏ ꯇꯧꯔꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯣꯔꯦ ꯅꯨꯡꯉꯥꯏ ꯑꯍꯃꯗꯥꯕꯥꯗ ꯑꯦꯌꯔꯄꯣꯔꯠꯇ ꯍꯧꯖꯤꯛ ꯄꯤꯖꯥ ꯑꯃꯈꯛ ꯑꯣꯏꯅ ꯆꯥꯔꯦꯕꯀꯣ ꯐ꯭ꯔꯥꯏꯗ ꯔꯥꯏꯁꯀꯨꯝꯕ ꯍꯥꯏꯗꯤ ꯆꯥꯛꯀꯤ ꯊꯧꯔꯝ ꯆꯦꯡ ꯌꯥꯎꯕꯈꯩꯗꯣ ꯑꯃꯠꯇ ꯐꯪꯗ꯭ꯔꯦꯕ ꯑꯗꯨꯅ ꯄꯤꯖꯥ ꯑꯃ ꯆꯥꯁꯜꯂꯦ ꯑꯩꯈꯣꯏ ꯃꯆꯥ ꯑꯃꯇꯪ ꯆꯥꯔꯦ ꯇꯥꯡꯕꯅꯤꯅ ꯑꯆꯧꯕꯒ ꯆꯥꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯤꯅ ꯑꯗꯨꯝ ꯆꯠꯐꯝ ꯑꯣꯏꯍꯟꯈ꯭ꯔꯦꯕꯀꯣ ꯄꯤꯖꯥꯁꯤ나 ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯍꯃꯗꯥꯕꯥꯗ ꯑꯦꯌꯔꯄꯣꯔꯠ ꯌꯧꯔꯛꯏꯁꯦ ꯄꯨꯡ 2 ꯇꯥꯗ꯭ꯔꯤꯉꯩꯗ ꯌꯧꯔꯛꯑꯦꯕ ꯑꯗꯣ ꯑꯗꯨꯗꯒꯤ ꯉꯥꯏꯕꯗꯨꯅ ꯄꯨꯡ 8ꯀꯤ ꯐ꯭ꯂꯥꯏꯠ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯍꯧꯖꯤꯛ ꯐ꯭ꯂꯥꯏꯠ ꯇꯣꯡꯉꯦ ꯑꯍꯃꯗꯥꯕꯥꯗ ꯇꯨ ꯗꯦꯜꯂꯤ ꯄꯥꯏꯗꯣꯏꯕ ꯑꯗꯨꯒ ꯁꯤꯅ ꯗꯦꯜꯂꯤ ꯌꯧꯔꯛꯄꯩꯅꯦ ꯚꯤꯗꯤꯑꯣꯗ ꯆꯠ ꯁꯝꯖꯜꯂꯦꯕꯀꯣ ꯑꯍꯃꯗꯥꯕꯥꯗꯇꯒꯤ ꯗꯥꯏꯔꯦꯛ ꯐ꯭ꯂꯥꯏꯠꯇꯣ ꯂꯩꯇꯦꯕ ꯏꯝꯐꯥꯜ ꯌꯧꯕꯗꯣ ꯑꯗꯨꯗꯨꯅ ꯁꯤꯒꯤ ꯗꯦꯜꯂꯤꯗ ꯑꯃꯨꯛ ꯀꯅꯦꯛꯇꯤꯡ ꯑꯣꯏꯕꯁꯦ ꯇꯣꯡꯉꯤꯅꯦꯕꯀꯣ ꯗꯦꯜꯂꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯦ ꯑꯗꯨꯒ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯉꯥꯏꯅꯗ꯭ꯔꯦ ꯄꯨꯡ 2ꯃꯨꯛꯇꯪꯅꯦꯕꯀꯣ ꯑꯗꯣ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯗꯦꯜꯂꯤꯗꯒꯤ ꯄꯥꯏꯔꯀꯥꯟꯗ ꯁꯤꯁꯦ ꯃꯥꯎꯟ ꯑꯦꯚꯔꯦꯁ ꯎꯕꯅꯦ ꯌꯦꯡꯉꯣꯅ ꯄꯥꯏꯂꯠꯅ ꯍꯥꯏꯔꯛꯑꯦ ꯑꯩꯗꯤ ꯑꯣꯏꯅꯥꯔꯣꯝꯗ ꯐꯝꯍꯧꯗ꯭ꯔꯦꯕ ꯑꯣꯏꯅꯥꯔꯣꯝꯗ ꯐꯝꯃꯒ ꯌꯦꯡꯉꯣꯅ ꯍꯥꯏꯕ ꯑꯗꯣ ꯑꯩꯗꯤ ꯑꯣꯏꯅꯥꯔꯣꯝꯗ ꯐꯝꯕ ꯅꯨꯄꯥ ꯑꯃꯗ ꯐꯣꯟ ꯄꯤꯔꯒ ꯑꯣꯏꯅ ꯅꯝꯍꯜꯂꯛꯄꯅꯦ ꯑꯩꯈꯣꯏ ꯂꯧꯕ ꯂꯥꯛꯑꯝꯃꯦ ꯅꯣꯏ ꯌꯧꯔꯛꯑꯕꯣ ꯌꯥꯎꯁꯪ ꯄꯩꯁꯥ ꯊꯠꯂꯦ ꯁꯤꯅ ꯌꯧꯔꯛꯄ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯑꯣꯏꯗꯣꯏꯅꯦ ꯌꯥꯎꯁꯪ ꯃꯅꯨꯡꯒꯤ ꯌꯣꯡꯆꯥꯛ ꯆꯥꯝꯃꯩ 10 ꯆꯅꯤ ꯂꯩꯔꯦ ꯌꯦꯡꯉꯣ ꯂꯥ ꯂꯥꯛꯑꯣ ꯌꯦꯡꯉꯣ ꯁꯦ ꯑꯩꯁꯨ ꯃꯥꯏ ꯁꯨꯃꯥꯏꯅ ꯈꯔ ꯃꯌꯥꯝ ꯁꯤꯒꯤ ꯌꯣꯡꯆꯥꯛꯁꯦ ꯊꯥꯕꯜ ꯆꯣꯡꯉꯝꯗꯥꯏꯗ ꯆꯥꯔꯦꯗꯅ ꯑꯗꯨꯗꯨꯒ ꯃꯤꯉꯣꯟꯗ ꯋꯥꯔꯤ ꯁꯥꯕꯗ ꯅꯝꯊꯤꯒꯥꯏ ꯍꯥꯏꯔꯛꯄꯗꯤ ꯌꯥꯔꯣꯏꯀꯣ ꯚꯤꯗꯤꯑꯣ ꯅꯝꯁꯦ ꯃꯥ ꯑꯩꯈꯣꯏꯅ ꯁꯤꯗ ꯋꯥꯊꯤ ꯇꯧ ꯂꯩꯁꯦ ꯀꯧꯕꯤꯂꯥ ꯌꯥꯜꯂꯤꯌꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯑꯉꯥꯡ ꯂꯥꯛꯀꯅꯣ ꯂꯥꯛ ꯈꯔ ꯆꯠꯊꯣꯔꯛꯑꯣ ꯁꯣꯝꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯌꯨꯝ ꯍꯧꯖꯤꯛ ꯑꯗꯨꯝ ꯂꯥꯛꯏꯅꯦ ꯁꯤꯗ ꯕ꯭ꯂꯣꯛ ꯃꯇꯦꯛ ꯁꯦꯝꯃꯛꯀꯦ ꯃꯌꯥꯝ ꯑꯩꯁꯦ ꯍꯧꯖꯤꯛ ꯃꯥꯏꯒ ꯑꯝ ꯇꯥꯗ꯭ꯔꯦ ꯂꯨꯄꯥ 2ꯒꯤ ꯂꯩꯍꯧꯔꯤꯅꯦ 10 ꯑꯩꯁꯨ ꯃꯥꯏ ꯇꯥꯗ꯭ꯔꯤꯌꯦ ꯃꯥꯏ ꯑꯝ ꯇꯥꯗ꯭ꯔꯦ ꯑꯗꯨꯝ ꯌꯣꯡꯆꯥꯛꯁꯦ ꯌꯣ ꯂꯥꯛꯑꯦꯅ ꯑꯗꯨꯝ ꯌꯦꯡꯕ ꯊꯣꯛꯂꯛꯄꯅꯦꯕ ꯑꯗ ꯚꯤꯗꯤꯑꯣ ꯅꯝꯍꯧꯒꯦꯅ ꯅꯝꯕꯅꯦ ꯉꯔꯥꯡꯁꯨ ꯑꯩꯈꯣꯏꯗꯣ ꯊꯦꯡꯉꯦ ꯍꯥ ꯈꯥꯏꯕꯤꯔꯝꯒꯦ ꯁꯦ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯑꯩꯅ ꯀꯀꯥꯒꯤ ꯃꯃꯥꯟꯅꯕꯅꯦ ꯀꯀꯥꯅꯤ ꯀꯀꯥꯗꯣ ꯁꯤꯒꯤ ꯀꯀꯥꯁꯤꯅꯦ ꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯏꯍꯦ ꯇꯨꯄꯤꯗꯣ ꯑꯝꯇ ꯂꯧꯊꯣꯛꯑꯣ ꯁꯤ ꯀꯀꯥꯁꯦ ꯑꯩꯈꯣꯏ ꯁꯥꯏꯒ ꯇꯤꯟꯅꯔꯝꯗ꯭ꯔꯗꯤꯅꯦ ꯊꯦꯡꯅꯔꯝꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯀꯀꯥꯒ ꯇꯤꯟꯅꯔꯝꯗ꯭ꯔꯗꯤ ꯊꯦꯡꯅꯒꯗꯕ ꯅꯠꯇꯦ ꯑꯝꯇ ꯌꯦꯡꯉꯣ ꯍꯥꯏꯕ ꯗꯥꯊꯣꯏꯕ ꯑꯩꯈꯣꯏꯅꯗꯤ ꯗꯗꯥ ꯀꯧꯖꯩꯀꯣ ꯀꯀꯥꯅꯤ ꯌꯦꯡꯉꯣ ꯍꯥꯏꯕ ꯗꯥꯊꯣꯏꯕ ꯑꯝꯇꯪ ꯌꯦꯡꯉꯣꯕ ꯑꯩ ꯌꯦꯡꯕ ꯌꯥꯗꯦ ꯑꯁ ꯃꯥꯒꯤ ꯑꯦꯛꯁ ꯃꯌꯥꯝ ꯂꯩꯕꯗꯤ ꯑꯗꯨꯅ ꯃꯥꯅꯦ ꯃꯥꯒꯤ ꯑꯦꯛꯁ ꯃꯌꯥꯝ ꯍꯣꯏ ꯏꯟꯖꯥꯡ ꯊꯣꯡꯕ꯭ꯔꯣ ꯊꯣꯛꯂꯛꯇꯦ ꯇꯥꯡ 14ꯗ ꯊꯣꯛꯂꯛꯀꯅꯤ ꯅꯪ ꯂꯩꯕ ꯑꯩꯒ ꯄꯤ ꯑꯃꯒ ꯇꯤꯀꯦꯠ ꯀꯩꯅꯣ ꯀꯌꯥꯃꯨꯛ ꯆꯪꯒꯦ ꯀꯩ ꯂꯝꯗꯅꯣꯕ ꯂꯩꯁꯦ ꯕꯨꯁꯇ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯨꯡꯉꯥꯏ ꯈꯪꯗꯦ ꯄꯣꯠ ꯌꯥꯝ ꯇꯥꯡꯉꯦ ꯋꯦꯗꯔꯗꯤ ꯅꯨꯡꯉꯥꯏ ꯑꯗꯣ ꯀꯥꯂꯦꯟꯗꯗꯤ ꯌꯥꯝ ꯁꯥꯏꯌꯦ ꯏꯪꯊꯝꯊꯥꯗꯅ ꯈꯨꯏꯪ ꯑꯃ ꯍꯧꯖꯤꯛꯄꯨꯗꯤ ꯋꯦꯗꯔ ꯅꯨꯡꯉꯥꯏꯍꯧꯔꯦ ꯁꯤꯅꯤ ꯃꯌꯥꯝ ꯀꯥꯅꯤ ꯁꯤ ꯑꯩꯈꯣꯏ ꯀꯥꯗꯣ ꯃꯣꯏꯗ ꯑꯩꯈꯣꯏ ꯀꯥꯌꯦ ꯑꯩꯈꯣꯏ ꯁꯥꯏꯗꯣ ꯃꯣꯏꯗ ꯂꯥꯛꯄꯗ ꯈꯪꯅꯩꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯤ ꯃꯁꯛ ꯐꯖꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯦꯅ
Ko keno. Ay nagpulangan ko, may ay ko dan na ito. O jam sit to ni haba, ina ko ordi. Yaoshang sport hậu tới đây, Yaoshang sport hậu tới đây. Sayol chứ Yaoshang ki. Hey ngay cô gái la. La bác sĩ ngồi yao đi e. As adu di yare tar jano. Plastic ko ba khun ga dam ne. Lao tan han chao lao Sayol. Sayol, adu di natte haba, mama ta ke lao. La la la. Heaven. Sampai nama dia macam ni. Heaven yang jauh. Lah.